ADC की बिल कैबिनेट न खनखीगने लैंगाक मणिपुर लेजिस्लेटिव असेंबली के हिल एरियाज कमिटी ना पुखलगलिबा दि मणिपुर हिल एरियाज ऑटोनोमस डिस्ट्रिक्ट काउंसिल बिल 2021 असे हाउस ता पुथोक्त्रिङै की मांगोइना स्टेट लैंगाक की ट्राइबल अफेयर्स एंड हिल्स डिपार्टमेंट ना कुपना यंगसिलबा मतुंगदा कैबिनेट ता पुखतुना खनखीगनी हाइना मणिपुर लैंगाक ना खंगलगले एडिशनल चीफ सेक्रेटरी TAN हिल्स लेटखोगिन हाउकिपना थादोरक पचेरोल मन हाई हिल एरियाज कमिटी ना पुखलगलिबा ड्राफ्ट बिल असी था असिगी तरागा तरेत्ता ट्राइबल अफेयर्स एंड हिल्स डिपार्टमेंट ना फंगलै अदुमोइनमक बिल असी अरुबा हिरम अमा ओइबना हाउस ता पुखत्रिङैगी मांगोइना ट्राइबल अफेयर्स एंड हिल्स अमदे लॉ डिपार्टमेंट ना चिंगबा मरी लेनबा लोइसंगसिंगना कुपना यंगसिनखिगने मसिगी मतुंगदा स्टेट कैबिनेट ता पुखतुना वारेप अमा लौबो मथौ तारे मरम असिना हिल एरियाज कमिटी ना TA एंड हिल्स डिपार्टमेंट ता मतम पीबीयु लोइनना डिपार्टमेंट की माइकैदगी ड्राफ्ट बिल असे अथुब मतमदा कैबिनेट ता पुखनबा पाइखटपा याबा थबक पाइखटली हाइरे नाकल अमरोमदा डिमांड कमिटी ऑन क्रिएशन ऑफ ऑटोनोमस डिस्ट्रिक्ट काउंसिल DCC की जनरल सेक्रेटरी पाउदिन रियाइमैना थादोरक पचेरोल मन हाई चीफ मिनिस्टर एन बिरेन लुचिंग लैंगाक असिना मणिपुर गे चिंग अमदि तमगे खेनबा थमदना चाउखट थौरांगी थबक पाइखलकपगिदमक अपेनबा पोए स्टेट असिदा नौना सेमलबा डिस्ट्रिक्ट मरी की तोंगानबा ADC थमननबा होनरगलिबा से यामना सिंथानिंगाइनी मसिदा सुनतना तोंगान तोंगानबा चाउखट थौरांगी थबक कया सिंगी लमसिंगदा महाकना पाइखट पिरकपा असिगुमना अतोप चीफ मिनिस्टर अमगी मतमदा पाइखट खिबा लैत्रे हंदकता सिंगी लमसिंगदा कैबिनेट मिफम पांगथोखिबा सिना पालिबा लैंगाक असिना चिंगतम मानना येंगी हाइबगी मयेक लाराबा खुदमने असुमना चिंगतम मानन चाउखट मिननबा कन्न होनरिङै चेरक असिदा मिजेंग सानदबा ऑर्गेनाइजेशन अमदे पॉलिटिशियन खरना लौतुनदुना स्टेट असिगे अपुनबगी सक्तम थुगाइनबा होनरकपसे लाइबक थीबने मसिदा सिंगमी महिरोइसिंगे अपुनबा लुप अमा ओइदेबा आत्सुमना पॉलिटिशियन खरगा मानदुना लैंगाक असिबु मिंगचत थिननबा होनरिबा से तौबिगनो मरम असिना कोविड-19 गे सीरबा तानफम असिदा आसुमना कौरिबा बन अमदे स्ट्राइकसिंग असे हंदोकपियो मसिना मतम सांगना लॉकडाउन अमदे कर्फ्यू थमजिलुबगी वानरबा मियामदा हेना अवाबा पीबो ओइना थोकनी हाइनसु चेरोल असिना मखा ताना हाइरे लाइगी खुबम अहुम सिदोकलगा कांगी चका डिस्प्ले तौबगी वाफम लैंगाकना तोक्त्रे पंडित लोइसंग गोविंदजी टेम्पल बोर्ड के नौना सेंगबत सागलगलिबा सिगे मनुंग चन्ना मणिपुर पंडित लोइसंग के हाना लैजरंबा लाई अहुमगी खुबम इबुदौ पाखंगबा गुरु नौसाबा इमा युमजाव लाइरेंबिगे खुबम असी सिदोकलगा मफम असिदा कांग चका डिस्प्ले तौगनी हाइना कंस्ट्रक्शन कमिटी न पिरकबा ड्राइंग उजरबा मतुंगदा पंडित अचौबा याउना मरी लेनबा थवाई पुबा ngamba कया उनजरबा मतुंगदा गोविंदजी टेम्पल बोर्ड के प्रेसिडेंट ओरिबा चीफ मिनिस्टर गे मफमदा जुलाई 13 की नुंगथिल पुंग मंगा ताबा मतमदा पंडित अचौबा याउना उनदुना वारी साबदा कांगी चका डिस्प्ले तौगनी हाइबा से खंगदना हाइरुबने हानगी लाइगे खुबम सिंह असे टेक तकाइदना सेमगतकनी हाइना थाजबा पिरखे चीफ मिनिस्टर न थाजबा पिरखिबगे मतुंगिना लोइसंग मसासिंगदा लाइसंग सेमगतपगे वाफम थमलुबदा लोइसंग मसासिंगना लाइगी संग सिदोखरबा मतुंगददे कंस्ट्रक्शन कमिटी ना संगलकपा मतमदा हानगी कांग चका डिस्प्ले तौगनी हाइबा कंस्ट्रक्शन ड्राइंग दा याउबा दु काइदना फाउंडेशन तौबा हौरकले हाइरिबा फाउंडेशन असे उबदगे अगस्त 13 निंगथौकाबा नुमिता पंडित अचौबगा लोइनना मणिपुर पंडित लोइसंगे थौमी सिंगना अनौबा चेरोल पिसिनदुना सेमदोकपा यारिङै मतमदा सेमदोकपियो हाइजखे अदुबु मधुगी पाउखुम हौजिक फाउबा पिरक्त्रे ममांगदा पंडित लोइसंगा यानखिबा वाफमसिंग असे थबक ओइना पांगथोक्त्रि फाउबदे पंडित लोइसंगना लाइगी खुबम यारंबा मफमदा सेमगत सागतपगी थबकसिंग असे मतम खर लेपियो हाइना मणिपुर पंडित लोइसंगी सेक्रेटरी NG रंजित न थादोरक पचेरोल अमना मरी लेनबा खुदिंगमक्के पुकनिंग सिंगसिलकले JCILPS ना लैंगाकता पॉइंट मापल याउबा मेमोरेंडम अमा पिसिनख्रे स्टेट असिदा हौजिक चनरिबा बेंगल ईस्टर्न फ्रंटियर रेगुलेशन असिदा लमदम असिगे येलोमी सिंग मपुंग फाना ngakthoक चनबा अहेनबा गाइडलाइन सिंग हापसिनदुना अथुबदा चनहननबा पॉइंट मापन याउबा मेमोरेंडम अमा ngasi जॉइंट कमिटी ऑन इनर लाइन परमिट सिस्टम JCILPS ना चीफ मिनिस्टर N बिरेन द पिसिनख्रे हिरम असिगी मतंग ngasi सेगा रोता लैबा JCILPS के ऑफिस ता पांगथोकिबा पाउगी मिफम अमता कमिटी असिगी कन्वेनर YK धीरेन हाई मणिपुर लमदम असिगी येलहोमी कंजनबा चही कयागी ममांगदगी ईस्टर्न फ्रंटियर रेगुलेशन 1873 असे मपुंग फाना चनहननबा JCILPS ना मियामगा लोइनना
changsin ba ihauna tangdu laita da phibam amada lakhi masigi matung haukiba kumja 2019 gi aroi basarukta state asida amuk chana ba horakhibane regulation asi chanaragasu chahi kayagi mamangdagi miyamna mapung phana chana hanana ba thamkiba wafam adu hojik chanariba ek asida yaude yauriba guidelines sing mamingtagi sembana maram oiraga miyam da pen da ba lakpadagi masibu mapung phana chana hanana ba miyam gi iho ama mathau tarakpagi phibam da lakle hiram asiga mari lainana lamdam asigi yelhomi sing mapung phana kanjana ba ahen ba guidelines sing semduna athubada chana hanana ba point mapan yauba memorandum amasu haukiba august 18 da chief minister n biren da pisin khrai laingaksu committee asina taliba demand sing athubada thabak to onthokani haibagi thajaba lai miyamna mamang thaktagi tanaduna lakpa demand sing thabak to onthok piyo miyam gi ho laktriba phauba tawpham thoklaba thabak sing laingak asina nathaiduna leibagi hainabi thadok piyo loinana ek asibu mapung phana chana hanana ba laingak asina su thamoi sengna honabi yo haina su makha tana phongdokhe JCILPS na laingak ta pisin kiba memorandum adu da pallibade state asida leriba miyoi sing kanana yelhomino kanana mitonu haibadu khangdoktuna kumja lising amaga chamapan yankhai mathoidagi chathagiba mitop singge status mayek sengna thampham thoi state asida sanglkiba miyoi sing leiba yagadagi haibagi matangda hanadagi tanduna lakpa 1951 da best year oigadabani haibu wafam hojik chanariba guideline asida mayek sengna pande hanadagi aadhar amasung driving license pairiba permit resident khallaga pass piba sina miyam da hena mi paiba pokhallai maduna wafam ase guideline asida nakhai sengna yahungadabane kumja 2015 da lainga ka JCILPS ka yanakhiba matungina manipur gi karamba mafamda mitop amasung yalomi kaya yamna leibage haiba khangdoknaba population commission ama semgadabani haiba wafam thabak to onthokpiyu loinana pass paiduna changlakpa mitop sing kaya yamna leide kaya yamna hankhrbage amasung renew tawribage haiba database semduna yengsinanaba monitoring cell semduna thabak hauhanbiyu guideline thugaiduna changlakpa mitop sing chairak piyu state asida tongan tongan ba thabaki lakliba level sing pass piriba sing masing yamna piriba se amuk hanna review tawduna akaknaba masingda pass pibiyu manipur da changlaktuna laisaliba laibak asigi atopa state ki mitop amadi atopa laibak singdagi lakpa mitop singge masing khangdoknaba NRC chanahangani haina thajaba pikhrabasu ngasi phawba thabak to onthoktriba se athubada thabak to onthokpiduna mitop khangdokpiyu loinana state asida laiminariba ching amasung tamgi marakta afaba khunai ama lainaba manipur land reform commission linkhatuna mapung phana thabak tohanbiyu haiba demand sing memorandum aduda palle manipur hill areas autonomous district council bill gi mayokta manipur gi loop singna lepkhrai bill asi assembly ta puthoktuna khanaba yarwai loop sing the manipur hill areas autonomous district council bill 2021 gi mayokta manipur gi maru oiba loop sing oiriba ipsa akom loop pandam ipak kanglai mai kil CLK amadi Kanglai Park Student Association na lepkhibaga loinana bill asigi mayokta akanba wafam lakadawre Hill Areas Committee na recommend tawkhiba Manipur Hill Areas Autonomous District Council Bill 2021 gi mayokta lepaga loinana assembly da puthoktuna khanaba yaroi haina ipsa akomlo pandam ipak Kanglai mai CSK amadi KSA na sinduna nongmagi oiba apunba mifam ama famduna warep tara laukhre ngasigi mifam aduda laukhiba warep singi manungda Manipur Hill Area Autonomous District Council Bill 2021 ase yamna sensitive oiba bill amane state asida leiriba stakeholder sing tanaramdana puthokpa yaroi Manipur miyamna hanadagi yaningdaba phongdoktuna leiriba Naga Autonomous Territorial Council gi provision sing hairiba bill asida yawe bill asige silent feature da taruk suba schedule ga chap manaba provision sing su yawe bill asi Manipur Hill Areas Committee da yauriba singi elected members singna singi lamda khundariba miyambu lana lamjing bane apunba Manipur gi saktam kaidana bhonariba furup sing amade amaga mateng pinaduna nungsi sanana laiminariba pumnamagna bill asige mayokta lepa haina amato oina yanakhe mifam aduda hill area gi elected leaders singna community sing punsinana bhonabagi mahutta amaga lapthoknana bhonari haibagi matangda wafam kaya phongdoknakhe BP gi chayena baloisendringai hauze BRTF na lambi semjilibase border fencing gi oirabade tawbigano trust hauji BRTF na Myanmar amasung Manipur India anige taina bangamkhai border pillar 81 manak tamna border fencing tawnaba lambi semjilakpa se laibak miyam gi ayaba yauraga tawribra natraga Manipur government ta hana khangalakpa leirabra haina hung sidaba lining call trust
Kairen Fabi Bisnupur District ke President Oinam Pulemba Kuman na kuyak pidu na thadorok pa cherol ama da phongdorok le cherol sida hauki ba saisat kun manga tha taret ing lisingani taragani pange kumzada miyoy ahum na saba Surveyor General of India ge timmama Retired Lieutenant General Girish Kumar Joint Secretary Ministry of External Affairs Sri Priya Ranganathan amasung Joint Secretary NA AV Dharma Reddy na hairiba leibak anigi tainaba ngamkhai kwatha khunawdo yungba border pillar 81 ase yenaduna leibadagi check tawba lakhi hairiba numit sida mafamdugi khunja sing Manipur gi tongan ba civil society organization singi mihut sing political party kaya gi mihut sing asina chingba kaya yauna hairiba yenaduna leiriba pillar makhong maktada yamna chawba ihaw amaga loina na border pillar 81 ase lana yungsinbani haina lakliba survey team aduda khangan khiba leikrabane Numitu da tiliba miyam na border pillar 81 na hana mag tawba yungpham thokpa mafamdu hairiba survey team aduda khangnaba yengba chasi haibada yaningdaba phibam utpadagi namduna pusilaga khudombi thilaga mafam adu asini haina takhiba leikrabane lamse lok turel lalaga khara changsilaga khanganbada team aduna yajakhiba leikrabane mamaida hairiba survey team aduna onanaba khulai yauroktre khulai puraga mathang amuk laklagi hairaga Hankibadagi ngasi phawba lamdam sigi praja miyamda kari amata khangalakpa leikhidre hairiba sing asigi mahutta ikhang khangaudana hauji miyamgi ayaba yaudana chahi ahum kanaraba matungda hairiba yenaduna leiriba border fencing tawnaba lambi semjinba haurakliba sidi nampu haphugi thogdau thoksilne asigumba nampugi thogdau asidi lamdam sigi praja miyamna yaba ngamloi lambi semba chawkhat thawrang tawbada yadaba leite Tawigumba sung ngamkhagi chayenaba leitraba matungda hairiba lambi si sembiyu haijabane yenariba border pillar 81 manaksida aikhoigi leibaksigi yamna maru oiba lining thau a mahilen sidaba masung sidabi anigi asengba laifamlen amasu leiribane hana na hairiba border pillar 81 asigi chayen aduna leiringai chairak asida a mahilen sidabi event dauge uzauren manakta sub border pillar ama ingkumza lisingani taranipan haurakpa adwaida yungsilakpadagi lamdam sigi miyamna khoirang khoisaunaba hengalakibani hairiba laifamlen ase mahausaga sagonarakpa mahusagi oiba sengba laifamlen ne laifamlen asi mawong amada yaikhai thingaiba natraga ayet apan piba sungya yaroi haina lamdam sigi praja miyamna lambi semliba sigi maikaida thamle international law na su hairiba laifam asi sokpa yaroi praja miyamgi chamamnaba si koklaba matungda lambi asi sembiyu haijabane Aroibada wafam asida Manipur Sarkar Rajya Sabha amasung Lok Sabha gi MP ani gi pukningsu kanna singsinjari loinana CSO sing amadi lamdam sigi akhang ahi kaya gi pukningsu singsinjari haina su serol asida makha tana phongdorok le isum kairup komda laklamba miyoy adu KRA sasinabo oiramlei Federation of Haumi haukiba July 13 isum kairap komda thokiba nupi angang phurambagi thogdoki matungda August 13 gi nungthel pung anirom taba matamda Kuki Revolutionary Army KRA ni haijaba miyoy ani laktuna khulgi chippu numit humni gi manungda kaithel manbida laknaba khangalambada natana laktrabadi afabo oiroi hairamkhe miyoy amade moibung khulgi kamong khul manak Bisnupur district ki chief dongkam gi machanupa lerkho hauni haina Federation of Haumi gi publicity secretary Dr. Laisemba mangangna ngasi press ta thadorok pa cherol asina haide cherol asina hai adubu KRA gi PRO KRA Kaithel Manbi Division da August 13 isum kairap kom ge authority da chepaw ama piraktuna isum kairap kom da laklamba sing adu KRA nate sasinaba miyoy sing ni haina phongdokre maduda natana isum kairap kom gi oiba thabakta KRA na yauroi haina phongdorokpa simag Federation of Haumi na taramna oi haire cherol asina hai isum kairap kom da laklamba sing aduna KRA natrabanina laklamba sing dugi marakta KRA amadi Mari lenaba singna makhoigi mathakta makhatana asigumba thabak asi tawdanaba thabak paikhatpam thui haide ngarang Manipur da miyoy lising aniga chatret hompumathoi COVID-19 test obada miyoy chaniga marifuga manga khaktamag COVID-19 positive oikre miyoy chamriga kuntarukna laishit asidagi faduna discharge tawkre loinana miyoy marina laishit asidagi laikhidre hauji active case ta lising ahumga chamapan marfudra mari leire Laishit asigi recovery rate chada marfudra mari dasmek nipan anine aroibada tabiri bapum namakpu thagatjari